ngasi numida wairam phongkiba tungan ba manipuri sifungsing amasung thokiba thawdo wathoksing digi maroibi I pausing myamna thamjagi hanmada pandam pauksi digi lokhasaraga phayeng digi Angnom Chinglen kaoba Miyoi amana Laining Sandokpagi mingda Myanmar macha ani Lottuna lehelamle Laining Sandokpagi mingda mari leinaba si sang amati yaudana Myanmar macha ani bu Manipur puraktuna lehelamba Miyoi ama magna purakpa Myanmar macha ani duga kona na fare aran mamongda mito pushilambagi faraba Miyoi ani tudi Imphal West District ki Phayeng Kurang Khunawdigi Angnom Chinglen sei kuntraga mari apokpa ningthem kawi magna Manipur mari leinaba se sang ningthina yaudana pushilamba Myanmar macha ani dudi Myanmar gi sagang region gi Lesi township tegi Limdai Mayor Allies Solomon Mayor Allies Thongkho sei hangsong sei kuntrag hom de apokpa limpau hin amadi ma ki loinabi baikho hot sei kunga mapani Hidamasigi matangda New Secretariat leiba IPR Minister Dr. S. Ranjan ki office ta pangthokpa pawgi mifam Minister Ranjan amhakna state asida lokai na sanglakpa mitop sungu fakat pagi thabak kaya lokhatlingai sera asida tha asigi mapan Imphal West ki Phayeng area da mitop khara leire haba paw ma phangkhi paw dugi matungina Imphal West District Police na Phayeng Karang Khunawdigi Angnom Chinglen gi yumda thibu humbagi thabak sathabada asaba Aadhaar card pairaga India macha saramba Myanmar macha ani leramba thengnabadagi phagat pagamkhi makhogi mathakta makhatana wang pohang tawbada faraba limdai si English ngani gani panda ahanbu oina Nagaland lagraga mahitambagi mathakta oza phawbenamkhi English ngani ga taraga treta Myanmar da halaga mafamadu da pastor oirambaga loinara ma ke loina besiga luhonglaba matung seis ki January thara Nagaland da ma ke loina biga puna lakhibani loinana Chinglen makhoi ani bu Manipur da Christian Laining Sandokhan bigi mingda puraklaga ma ke mayumna thanamkhibani haina phongdokhi variants multiplying movement kaoba missionary group amana Chinglen tha khuding scholarship pigani haiduna Myanmar macha ani sibu ma ke mayumna thamnaba Haramki, Parabami and she foreigner Eki Makada Lamsang PS na case Malakotuna quarter potolaba matung tha Sikitaragamari Fauba, police custody Rima Loktakre, Haidenesu, Paushin Makatana Fundurakli Atopa Paumana, Manipur Logi Wang Kunda Silakpasing Kangdok to Serak Piu Mahiro Luptaru, Mitop Sing Kanok na NRC implemento, Population Commission Matauta Holo. Logi wang mana Manipur Kunda Silakpasing Kangdok to Serak Piu and Mahiro Luptaru Desam MSF Suk, KSAMs Amadi Atopa Mahiro Lup Amana Punokuyek Pidun Tadurapa, Seoul Amanahidi, Seoul Sinahai. Manipur si India gi manungdigi amadi India gi mapalamdigi sangsilakpa mitop singgi akanba threat leibana miyam gi akanba ihau leiba lamdam amani Manipur gi singgi lamsingna mahuksaga manadaba mongda mi sing ka hen hengalakpa amadi sunadaba mawongda anau khul sing pak sana tholakpaga iroinana singgi lamsingna popi pak sana tharakpa reserve forest sing khopsinduna khul ajilakpagi wathu ama laklibasi matam sana yengsil hobaga loinana makhatana akanma thabak pekhatpina ba mairoi luptaruna lenga ki puning singsilakli Haukibasai Kiadagi India Mad India gi Mapandagi Sangsilakpa Mitop Singna Lamdamasigi Saktam da culture da Setmilon da Lengak Lonamadi Mauksagi Kalda Akan Masapupi dun Lakibani India gi Mapandagi Maruina Myanmar Nepal amadi Bangladesh na Singbatagi Sanglakiba illegals immigrants singasi Kangdok to Namakhuibu detect delete amadi deport tobinaba thabak paikhat pagaloinana Manipur National Register of Citizenship satna hanana ba Manipur lengana center da akan mong na taksin gadabani Manipur gi supnatagi square kilometer lising amaga samni go humpuga tre rom tama oiriba reserve forest area da kul semjilakpa yum sajilakpa na singbasing asi eviction tobiu aikhoi gilam amadi akoibi gi phibam ngaktuna thambiu akoibigi phibam kanana bohona bahai bis punamaki thaudangni masida phuru kanglu nahenma man mongda Miyoi khrana sentiment yumpham oibi ihau sakat pitana basu seolasina atal torakle seolasin hai hauki bisai khara sida India gi mapandi gi maru oina Myanmar gi sanglakpa mitop singna lamdam asigi saksu lon manabgi khudong saba lauduna singi khul singna khunda laita aduna madi lam khopsinduna khul thokpa yauri masigi khudam di NRA, LRX nadaba singi lamsingna angakpa pangna mahuksaga manadaba mongda population growth lakli basini masila masigi yellow mi ko de satarakpa asobu singna bamani yellow mi khudi mangna haujuk oirakli basingna basi taraina lokham thokte lainga nasu athubuda population commission lingduna mathau tohon bibaga loinana NRC sana hangadabani lamdamasigi environment flora amadi fauna kanana reserve forest area singamadi
protected forest areas in the lam khopsilibising takthokpaga loinana forest guard singda ahenba pangal piduna akoibi phiba mungak sinna bagi thabak paikhat piu amadi changchilakpa mitop sing khangdoknaba NRC implement tau haina sirul asina sohaidi atopa pawmana mitei mek thawoidaba singi mathakta milal na larakpa firepta masa masana thaudang jajagadabani mitei mek thawoidaba singi mathakta milal na larakpa firepta masa masana thaudang yajagadabani haina milalgi secretary publicity is arun mitei na thadorakpa sirul amana haidi sirul asina hai mitei irol yek loina sirul apun maluk milal khanglei pakna hoki February thagi ahan basayulda tangkak anirak thokna lamdam sida flex kapliba isil inaw singa phaminaduna February gi sasat kungo homdogi matungdagi ji anauba kablakpa flex kudimak saruk ahum thokgi anidi mitei mekna chauhanba haina yanakhibani adupu flex kapliba isil inaw kharani ngangna sapiri bay asibu sakhot hanana bu hona bada sauna mateng pangbiri adubu khara amadi yanakhibu wafambu thawoidaba mayek asibu nakhoina nataraga hakthengna sawatningdabagi mawongda pikna thaba natragana sukyaw yawdaba kya yawriba sigi mathakta milalgi thongmi mangana saba khangbu amana yengsinba hore yanakhibu wafambu thawoidaba singi mathakta milalna lorakpa firepta warawigano roidana thauram sililang ni islinaw singna sui isagi lol mayek sakhot hanana bu hona bada mateng pangbiu kariguma thauram gi banner drop singda mayek na pikna natragana haptaba thauram pangthoklamba matamda thauramda akaiba pirakpa matamda warau bidhanaba mangjongna amukka soijari kariguma flex kapliba sing natragana thauram sililang ni islinaw singna karemnaba mongda taraklabadi milalna makhoi sing adu miyam khangna media da lakthokani handak pangthokiba thauram singda ayambana mamingtagi oina mayek tharama natragana sugap haptaba kya paktaknana thengnar khe adubu miyoi khradi milalga faminaduna wakhal taminakre isagi lol mayek kanminasi milalgi khongjang miyamgini mateng pangbiu loinana lakliba saset taraga mapan numaijung numiki ayuk pung taramati taba matamna milal maya loisangda kumza english ngani taraga turukta mitei mek TET pass tawkraba candidate singi apun mifam ama pangthokna basem sare masida candidate singda soidana saruk yabiu loinana megi saset taraga nipan mayek sana kiba numit ka mari lainana mangjongna mairoi singi mayek sangnam namba pangthokna basem sare haina su siurlasina su makhatarakli topa pawmana oirakliba phiba masi yenglaga CM na political parties singi mifam kawgadabani CPI hauzik lairiba manipur gi luraba political situation sigi akiba khudong thibi yaba tanja amada leirakli manipur gi ngamkhaide singnarakliba singi lamsingna forest kandaba yaraktaba singmai khudimak maru kokshilakpadagi ngasidi turel sing dam sing punama kangsilakpa madi drug amasum poppy plantation gi sathiraba problem kya asina manipur gi ngamkhai amadi state sigi miyam kananaba wafam singi matang ngasi CPI na kumna khana nainakre haina CPI gi assistant secretary M Joy Kumar Luwang na thadurakpa sirul amana phungdurakli sirul sin hai luraba leba ki oiba problem singa si khudakta hekta solve tawba yabu wafam amanati haina CPI na lawi loinana lengak pari political party sing khaktana solve tawgani hairabadi madu sectarians ona longnarakpai hai problem asidi manipur miyam gi nei khudingma ki thamoida pan bo wapungakani maramdun state asida lairiba miyam gi mihut singna lairiba political party khudingma ki thaudang amsum amgat minaba sange aduna party na kupna khandana batungda all political parties singi mifam minister na kon manipur state council gi mekedigi taksilakli makasa tharak poina to papawmana lainga kilambu lanai miyoida pansilambada sinabani haiba SDC ama yauna official manga phare logi wangwad state kilambu lanai miyoy ama gi mingda pansilamba loinana gift dit torambada sine haiba SDC ama yauna puna official manga Imphal East District Police na phare logi wangwada thabak toba lainga ki official yauna miyoy amata yengduna lairoi aranma toba miyoy sing logi matung ina sairak phangana lainga na sab lebdi hain Imphal East ki deputy commissioner kumantem dainana phungdorakli state ki lambu semdok semjin tawi thaudokta seine haiduna police na fara miyoy sing adudi hangangi SDC oina thawpuramba ka khulong digi ji singlen sana kabui sei yankhai ga mathoi apopa lekhidraba yai makabui khurai sai thabi lekai digi moirang tem sanatom sei ni fugu nipan apokpa noyon khongam pat maya lekai digi laisang the besuna sei ni fugu nipan apokpa el salamni sanatom mamadi besuna hairiba mi ani sina circle mandoloina thawpu bani hairi amarom aran mon gift dit amadi tawramada sienaba ni haina police na faraba mi ani dudi porompat ki sub register oina thawpuramba khongjong PS ki manung sana leiba
Langathel Moirang Lekhaidigi Sogolsem Ibom Sasai Humfugunity Apopole Kidrava S Mapa Amasum Impal East District Manungsana Laiba Wangkai Konsam Lekhaidigi Kundrakpam Damianti Sai Yankai Mapat Mapureva Maibam Delimni Impal East District Deputy Commissioner Gimiyang Makara Pakalak Liba Kongtanga Sigamari Lainana Impal East DC Complex the Permission Unabama DC Dainana Impal East DC की मखादा लेबो ऑफिशियल खरना स्टेट लैंड खरा सेमदोक सजन तौरे लोइना रूल की वांगबो ऑफिशियल खरना गिव दि तौरे हैबा रिपोर्ट अमद युमफाम वेरगा थिजिन हुमजिन बगी थबक सताबोखि थिजिन मदु थबक की पोथाखरबो ऑफिशियल अम यावनो ऑफिशियल खरा सेनरे हैबा खमगमखि ऑफिशियल सिंग असिना हैंगांग सर्कल की मनुंगसना लेबा नेलकुथि रेवेन्यू विलेज त लेबा स्टेट लैंड्स अम मथौ ताबा वेरिफिकेशन तौदना हैंगांग की एसडीओ अमदी माकी Makatabo official singna land record semdok semjin tawraman hadi haidibala masi kanaguma mi amagi mamingda salaba matungda rompat ki hangi sub register ama yawn official karana government office memorandum amagi wangmada amadi Manipur Revenue and Land Record Act 1960 the yawriba give dit ki satna kanglon adu thugai dun la masi third party mada aran mongda give dit ta action tawramani hana phongdorakhi Wathok Ashigamari Lainana Makimi Makar Impal East Additional Deputy Commissioner Samim Ahmad Shana Hangang PS Madi Purompat PS Tatuan Tuan FIR register Tautun Aran Bata with the Siena Vani Hadiba official Sing Fana Vajaki Impal East District Police District Administration you work at the seat Tabiduna Atubuda Action Lokot Pibida Apen Mapu have wapam Dishina Fondo Kenesu Pausina Palakli Makasa Tarak Point Kangli Paki Maida Nuistage Topomaru Paukranam District Anida Irang Sagalibasi Shoes Nariba KNA Amadi ZRA President Gi Kutsang Le have a lang Kangle ZRA Amadi KNA Gi Lusing Bushing Manipur Masa Yelhomi Amatanati Minister Hokiba Mars Tarada Manipur Susam Puramadi Technopal District Sakiba Koki Miam Gi Concert India Gi Constitution Gi Mayotani Sakiba concert adu state langakta suspension of operations susanariba Zomi Revolutionary Army ZRA amadi Koki National Army KNA gi khut yawi maramaduna haribu lahulup sing asiga Manipur lengaka sathariba su review tawragani haina Chief Minister N Beren sang thauna phungdokre wafamasi Northeast Live ki editor in chief Wasbir Ocean Manipur Minister N Beren Hokipa Mars Tara Sagol Sunumita Akanana phone Kutang telephonic interview the Fundokibani Minister Namakata Fundokibada Manipur Gising District Sing Haibadi Cookie Sing the Namnatab District Anikak to Sampurama Sim Tangno Paul Natan at the district Sing the D Irang Amatalati Horakli Irang Sikang Lukrana Indian Constitution Piriva Wildlife Sanctuary Protected Forest Amadi Reserve Forest ngak sena na bagidamang thamliba provision na sigi mayokta sa tharakpa khongjangni Wildlife Sanctuary si inner Parliament ki provision makara laibanani amadi Reserve Forest amadi Protected Forest ngasina Central Government ki makada laiba maramna Central Government gi ayaba yawdan State Government na lam inchi ama pawba sokpyadi Adubu masigi ona tainabada irang sagalak liba koki furup khra sina hairiba mafam singa sida ain gi wangpada lam khopsinduna yum sajinba amadi paksana popi thaduna draki business atrakli asigumba unconstitutional oiba thabak singa sigi mayokta state government na akan makhongjang sanction bagi dama state government gi mayokta irang sagalak pani ZRA amadi KNA asit lenga ka susatna ribasi mamang na palamba lenga ki matamda masi matawkramna tawrambano haiba khangde adob haujukti lenga asina makhoi gi mari makong khangle maram asina state cabinet ki mifamna ZRA amadi KNA gi review tawragana ki se minister makhatana pakhum pi khibadi irang sagat pasid state government na susatna riba KNA amadi ZRA gi president gi khutsang le haiba lenga asina khangle ZRA gi president masamang India masanati Myanmar masani mak Myanmar gi hana gi MP ni loinana KNA gi president Mr. Hauki pasisu Manipur gi nati Nagaland gi ni makoina Manipur kanglupi irang sagat pani adubu Manipur gi yerhomi oiriba phurup kudimak ngasisu amato oiri sin kuki phurup ki khwai gi sawu phurup oiriba daw phurup su state government ga satminari haina su minister na phongdo ki haina pawsina su makatarakli atopa pawmana cabinet mi phamna ZRA amadi KNA ga susatnaramba du handokna ba warep dokre Central Government gi Constitution na ngaktuna thamliba amadi state lengak na pawba sokpa yadaba mafam singna hawkiba sei khara sida Protected Forest and
amadi reserve forest area da khanghauduna anobo khulsing khunda silamba amadi protected area singna paktakna umang koktoktuna poppy tharambasing manipulengan halakhalakpa eviction drive singi mayokta nauna thulakliba indigenous tribal leaders forum ITLF kaoba koki community body amana haukiba March mapana district anida satkiba rally asi manipulengan yamna haksina lawbo loinana ITLF inshinduna state amasum central government susana duna laiba koki national army keni amasum zomi revolutionary army ZRA gi su suspension tawre haina hokiba March mapana phongkiba cabinet na warep lokre panba yai ITLF kaoba koki community gi loop asina lusingduna ngarang state government sangsilakriba war on drug amasum against the reserve forest areas yaningdaba phongdoktuna singilamasi indigenous tribal singi masida state lengana lam singasi indigenous community singna sejinabada athingma pibi yaroi haiduna ITLF na khudakiweba warep lauduna state asigi kukitab lam singda peace rally satkibani adumapu lengana rally edu thingnabagi district administration singda under section 144 CRPC gi makada mi manga dagi hendaba mi sing sibi yaba posai puduna satpagi athingma mangjongna mari lenaba magistrate sing thoki aduba lenga ki athingba thugaidun haukiba March mapan Suchampur amadi Technopol district ki more degi miyamgi weba rally sakhi athingba marakta sakhiba miyamgi rally asina maramoiraga Kangpokpi district headquarter rally satpa yauriba mi singamasum police ani ki marakta sauna muknabadagi Kangpokpi district ki ASP yauna police personal taraga mathoi amasum rally yauba miyoi taraga nithoi aso apanangki amaramda release atpegi thaudo lainga asina yamna haksina lawba loinana haukiba March mapanda CM na lusingduna phamkiba cabinet mi phamna hairiba district singi law and order gi phibam review tawraba matung state amasum central government ka hano khuyek piduna suspension of operations suda lairiba Manipur state ki wangmadagi laiba leader singna amaramdana war on drug hena kansin handuna amat oina thengnaminaba matam oire minister Manipur hausuk oiriba drug ki saithing asi yenglaga aikoi khudimangna war on drug hena kansin handuna aikoi punamangna amata oidana thengnaminaba matam oire haina minister N Berena social media ra thadorakpa paw man hairi hausuk oiriba Manipur drug ki phibam masi lakshinanabagidam state police na su asabu thaudang lauduna drug leptana phagaliba sibu minister na thakar phongdorakli loinana ngarang su Thawal nupiani yauna Miyoi ahum yamlaba drug loinana fogat ki ba sina takpadi drug lalonbagi sanga sit nongmonomagi hengalakli haipatakli maram aduna mayai ka drug marufangna muthatna war on drug ki khongjang hena kansinna sangsinna ba Manipur lengan amat oina hotnamina saiki minister na social media ra thadorak borol amada hausik senapati town Manipur war on drug hena kansinna ba laingakna matam gusuna football sanafam extra top ama sangba sagatpa loire masina mapha maduru lairiba football pamjaba sanaroi singbu mapung fana yokhatpa ngamlagani athuba matamda sanga aduna miyamna khusinaragani amaromda lamdam sig yelhau masana ama oriba mungna sanafam stadium amasu lupa crore tarit sangna senapati semgalagani asina yelhau masana ama oriba mungna ga mapung fana yokhatpa ngamlagani haikensu pawsina makatana supungdorakli Loshilakpoina tentakpa atopa pawmana isingda lukhiba nupa macha ama asibak sangwaina fangle yauksang thabal chongba halaklaga pukri da lukhiba nupa macha ama thawai yaudaba haksang waina fangkhre hairiba thaudu singarang ihing nonggai matungda hainaubok awang laikai da leba laikai ge pukri asobra thokibani laikidraba nupa macha dugi maming thaunaujam Nishikumar apopa thaunaujam Rajan kawi Langjing ama khale kai degini ma ngarang yauksangi thabal songba satluraga pukri duda songtaki bedegi thiba khangdan leiraba matunga si asibak sangoina phangki hadi adu hausikoina di myam paw su matanga sa lusinjarage amasum myam punna no wabdet ngamina sen channel sigi mekedegi myang mafamda makatana su thamjari